Agasbani Imphal Wahengbam Rajesh na pau pajari. Election Commission na hairi Special Intensive Revision SIR gi Phase 3 gi makada immunization gi thabak ngarang digi Manipur, Orissa, Sikkim amasung Mizoram da hokre. Commission hai mathang thagi kunipan phawba electoral registration officer singna phanglakpa immunization form sing draft electoral roll da yaugani. Hairiba matamasda enumeration form pisilakpa ngamdaba voter singna form 60 kutangda declaration form ga loinana pisilakadabani. SIR gi immunization phase ki manungda booth level officer singna yumthong jangduna voter singda enumeration form khusinagani. Voter singna makoi gi mention level form sing BLO natraga online gi khuthangda pisinba yagani. Commission na sakhanglaba rajniti dol singi booth level agents singbo nongmada form yangkai phawba khongatpa amasung draft electoral form ringaida BLO singda pisinbagi khudongchaba piri. Election Commission na vote thadaba yarba voter sing SIR gi thabak thorum da saru yabiduna official sing na yumthong changlakpada mating pangbinaba appeal tori. SIR gi maroiba pandamdi matik charba voter vote thadaba yarba lebak asigi nagari khudingmapu electoral roll da yahon bahai basini. Khed Bachao Abhiyan Hayeng Kendra gi Lau Singo amasung Laumi Yaifa Imphal Mantri Shivraj Singh Chauhan na Madhya Pradesh ki Raisin Jilla da hokdok lagani. Tha ama chupna chathagadaba campaign asi mathang thagi kuntra phawba chathagani. Campaign asida labukta har sang chana amadi hai singna sinaba honglakliba aying asaga mari lenana Laumi singda matamga chunaba pautak sing piba panchayat ki thakta miyam saruk yaba amadi scheme singi kanaba khunja singda haktenana phanganba haibasida ahenba miyeng changani. Campaign asi hokdoktringai da mangoinana Shivraj Singh Chauhan na Rajya gi Mukhyamantri singa wari saduna campaign asa saruk yanaba khangan ki. Shri Chauhan na Kendra gi Mantri Singh amadi miyangi mihut sing da campaign asa saruk yabinaba appeal tauri. Tengnopal Jilla da ngasi millimeter 16.2 gi changda nong chuki. Bishnupur Jilla da millimeter 13.3 ki changda amasung Churachandpur Jilla da millimeter 10.3 ki changda nong chuki hari. Rajya gi Directorate of Environment and Climate Change na thokpa numik khudingi aying asagi pau matungina sabagi chang Bishnupur Jilla da Celsius degree 39.3 mari, None Jilla da 39.3 manga amasung Churachandpur Jilla da 19.3 oiki. Guru Sanatan Apunba Hari Sankritan Nainasang Sagolban Mabudo Mantri Laikaina Sinduna Konthokjam Sanatan gi Sahi Sama Surak Pamapok Kumon Ngasi Community Center Konthokjam da Pangthokre. Thoram da MLA Dr. Sapam Ranjan Amasung JN Manipur Dance Academy gi Director Pukrambam Bilasna Luchingduna Guru Asigi photo da Laikatuna Ikai Kumnaba Utki. Kangpokpi Jilla gi Konsa Khulda Khulai paiba singna nongmai kapsilakpada miyoi ama sokle hai pau kharan hai asopa miyoi edu manak nakpa hospital da security force na pukhalaba matungda Imphal gi Rims hospital da pukhaltuna laikatnari thokdok adu ngasi miyoi ahumna ising pipe semjin bachapada thokibani hari. Naga People's Front NPF Manipur State Unity President ju oiriba MLA Awangbo Nyumaina Khunja sing da nongmai kapsilapagi thong adubu kanna yaningdaba phongdorokli. Ngasi ayuk Konsakul Naga Village ki miyoi ahumda nongmai kapsilapagi thong adubu Konsakul Konsaram Village Authority na kanna yaningdaba phongdorakli. Numit umni chatharak Jilla thaki Pandit Dindayal Upadhyaya Prachikshan Maha Abhiyan ngasi loisankre BJP Imphal West District amasung BJP Kaksing District ki oina chatharakiba thoramaduda dol asigi hanagi State President Khetrimayum Babanandana chingba saruk yakki. Rural Development Association Thawal Sabal Tongmana Sinduna Class 10 amasung 12 parikada mark wangna phanglaba mairo sing opagi thoram amasung career counseling pibagi thoram amangasi Sagol Tongba Awang Lekai Community Hall da pangthokre. Tarahumdoi subam Manipur Amateur Muay Thai Association State Level Amateur Muay Thai Championship ngasi loisinkre. Di Manipur Amateur Muay Thai Association na Kuman Lampak Sports Complex ki boxing arena da ngarang dagi chatharakiba championship asida nupa amasung nupi gi senior, junior amasung sub junior gi changdamnaba sing pangthokki. Kaksing District Rifle Association sidura chatharakba shooting ki coaching ngasi loisinkre. Kaksing Makha Lekai Uya Lambida Leiba Yengkom Atorchau amasung Ibomsa Shooting Academy da Manipur Rifle Association ga khusam naraga pangthokpa coaching camp aduda miyoi kaya saruk yaki. Pau lojare.